Manipurda Tokhaiba Lengak ama Semduna Kuki Jo Furupna Kundaba Mafam Singh Masana Yengsinjaragani Haina Lautoklubagi Maralda Indigenous Tribal Leaders Forum ITLF ki General Secretary Muan Tombingi Matakta FIR file Taukiba Tawangadu ITLF na akan mamongda condemn Taurakli ITLF na Thadurapa Cherola Manahai Manipur Lengak Tokhaiba Administration ama Pangnaba ITLF na Irangasi Hek Haurakpadagi Tanduna Lakli Irangasi political solution ama Purake Hairabadi Constitution ki Makhada Purakadabani Hainasu Mayek Sengna Thamkrabani Maramaduna India ki Mayokta Lan Tobagi Maralda FIR file Tauriba si Yumpam Yaudabani Kuki Jo Singi Kholau Singasi Namthanaba Police na ITLF ki Chairman Amasung Wangang Loida case kaya amasu Mamang Thakta Palakiba Laikrabani Irangasi na Maram Weraga Kuki Jo Furup ki MLA Singh Imphal da Satuna Masa Masagi Mathau Tauba Ngamdana Lairi Irangasi na Sohalaba Kuki Singh da State Laingaki Maikadagi Ngasi Fauba Mateng Amata Fangbang Ngamdana Lairi Amaromda Center na Pirakpa Mateng Fauba Yorokpang Ngamdabana Yumthang Nariba Mizoram Romdagi Oina Lakli Hainasu Serola Sinamaka Tarakli